ꯉꯁꯤ ꯇꯧꯗꯣꯏꯁꯤ ꯁꯨꯔꯥ ꯑꯜ ꯑꯍꯀꯥꯐꯀꯤ ꯑꯥꯌꯠ ꯅꯝꯕꯔ 18 أعوذ بالله من الشيطان الرجيم بسم الله الرحمن الرحيم ولكل درجات مما عملوا وليوفيهم أعمالهم وهم لا يظلمون ويوم يعرض الذين كفروا على النار أذهبتم طيباتكم في حياتكم الدنيا واستمتعتم بها فاليوم تجزون عذاب الهون بما كنتم تستكبرون في الأرض بغير الحق وبما كنتم تفسقون واذكر أخا عاد إذ أنذر قومه بالأحقاف وقد خلت النذر من بين يديه ومن خلفه ألا تعبدوا إلا الله إني أخاف عليكم عذاب يوم عظيم قالوا أجئتنا لتأفكنا عن آلهتنا فأتنا بما تعدنا إن كنت من الصادقين قال إنما العلم عند الله وأبلغكم ما أرسلت به ولكني أراكم قوما تجهلون ꯄꯨꯝꯅꯃꯛꯀꯤ ꯃꯅꯥ ꯅꯠꯇ꯭ꯔꯒ ꯗꯟꯗꯤꯒꯤ ꯊꯥꯛ ꯂꯩ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕꯗꯨꯒꯤ ꯃꯥꯅ ꯇꯧꯖꯈꯤꯕꯁꯤ ꯗꯔꯖꯥ ꯂꯩꯒꯅꯦꯕ ꯃꯗꯨ ꯃꯥꯅ ꯃꯈꯣꯏꯗ ꯃꯄꯨꯡ ꯐꯥꯅ ꯄꯤꯕꯤꯅꯕꯅꯤ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯗꯟꯗꯤ ꯍꯦꯟꯅ ꯐꯪꯒꯅꯦꯕ ꯗꯟꯗꯤ ꯆꯥꯎꯒꯅꯤ ꯑꯐꯕꯒꯤꯅ ꯑꯐꯕ ꯗꯔꯖꯥ ꯍꯦꯟꯅ ꯋꯥꯡꯒꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯥꯟꯅ ꯇꯧꯕꯤꯔꯣꯏ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯊꯥꯖꯗꯕꯁꯤꯡꯗꯨ ꯃꯩꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯀꯗꯕ ꯃꯈꯣꯏꯗ ꯍꯥꯏꯒꯅꯤ ꯅꯈꯣꯏꯅ ꯂꯧꯖꯔꯛꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯑꯐꯕ ꯄꯣꯠꯁꯤꯡꯗꯨ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯆꯈ꯭ꯔꯦ ꯃꯗꯨꯗ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯄꯤꯔꯒꯅꯤ ꯆꯣꯞꯂꯕ ꯗꯟꯗꯤ ꯅꯈꯣꯏꯅ ꯉꯛꯆꯥꯎ ꯊꯦꯛꯈꯤꯕꯗꯨꯒꯤ ꯄ꯭ꯔꯤꯊꯤꯊꯛꯇ ꯑꯆꯨꯝꯕ ꯌꯥꯎꯗꯅ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯏꯟꯈꯤꯗꯕꯗꯨꯒꯤ ꯇꯀꯕꯨꯔ ꯇꯧꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯈꯣꯏꯗ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯥꯗꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯨꯗ ꯃꯥꯅ ꯆꯦꯛꯁꯤꯟ ꯋꯥꯏꯈꯤꯕꯗꯨ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯊꯦꯛ ꯈꯣꯏꯅ ꯆꯠꯄ ꯂꯩꯉꯣꯏ ꯂꯝꯗ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯕꯁꯤꯡ ꯍꯧꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯂꯥꯠꯀꯅꯨ ꯀꯅꯥ ꯑꯃꯠꯇꯕꯨ ꯑꯜꯂꯥ ꯅꯠꯇꯅ ꯂꯩꯉꯣꯏ ꯂꯝꯁꯦ ꯑꯩꯈꯣꯏꯅ ꯆꯦꯜ ꯑꯃ ꯀꯔꯤ ꯑꯃ ꯃꯥꯏꯜ ꯑꯃ ꯑꯅꯤꯇ ꯑꯣꯏꯔꯦꯅ ꯈꯜꯂꯤꯗꯅ ꯂꯩꯉꯣꯏ ꯂꯝꯁꯦ ꯄꯨꯔꯥ ꯆꯥꯎꯅ ꯂꯩꯌꯦꯕ ꯗꯨꯅꯤꯌꯥ ꯆꯥꯎꯅ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯂꯩꯉꯣꯏ ꯂꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ليموت بالتمر بالمين سهرات هذه وسألت نبع قافس
ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯀꯤꯕꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯥꯛꯀꯗꯕ ꯑꯆꯧꯕ ꯗꯟꯗꯤ ꯅꯨꯃꯤꯠ ꯑꯃꯒꯤ ꯗꯟꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯀꯅꯥꯅ ꯍꯨꯗꯅ ꯍꯨꯗꯅ ꯍꯥꯏꯈꯤ ꯂꯥꯛꯇ ꯂꯥꯛꯂꯣ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯄꯨꯍꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤ ꯂꯥꯛꯇꯕꯅ ꯇꯧꯔꯝꯗꯅ ꯆꯨꯝꯃꯦ ꯂꯩꯔꯤꯁꯦ ꯅꯪꯅ ꯂꯥꯟꯅ ꯇꯧꯅ ꯊꯨꯒꯥꯏꯅ ꯂꯥꯛꯏꯕꯁꯤꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯔꯛꯂꯣ ꯑꯩꯈꯣꯏꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯋꯥꯗꯥ ꯇꯧꯔꯤꯕꯗꯨ ꯅꯪ ꯑꯣꯏꯔꯕꯗꯤ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯖꯤꯛ ꯑꯖꯥꯕ ꯂꯥꯛꯍꯜꯂꯣ ꯂꯥꯛꯀꯅꯤ ꯑꯗꯨ ꯇꯧꯕ ꯅꯪ ꯀꯤꯕ ꯁꯥꯊꯤꯗꯣ ꯑꯩꯈꯣꯏ ꯑꯝꯇ ꯄꯣꯠꯇꯨ ꯄꯣꯔꯛꯑꯕ ꯑꯗꯨ ꯊꯥꯖꯔꯦ ꯃꯥꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯒ꯭ꯌꯥꯟꯗꯤ ꯁꯨꯞꯅꯒꯤ ꯑꯜꯂꯥ ꯈꯛꯇꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯑꯩꯅ ꯈꯪꯂꯛꯇꯦꯕ ꯂꯥꯛꯇꯅ ꯈꯪꯉꯦꯕ ꯑꯩꯗꯤ ꯅꯈꯣꯏꯗ ꯌꯧꯍꯟꯕꯇꯅꯤ ꯑꯗꯨꯒ ꯑꯜꯂꯥꯅ ꯍꯥꯏꯔꯛꯄꯗꯣ ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯊꯥꯔꯛꯈꯤꯕ ꯄꯥꯎꯗꯣ ꯑꯜꯂꯥꯅ ꯅꯪꯅ ꯍꯥꯏꯔꯛꯄꯗꯨ ꯈꯛꯇ ꯌꯧꯍꯟꯕ ꯈꯛꯇꯅꯦꯕ ꯂꯥꯛꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯎꯔꯦ ꯅꯈꯣꯏꯕꯨ ꯈꯪꯈꯤꯗ꯭ꯔꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯖꯥꯍꯤꯜ ꯀꯧꯝꯅꯦꯅ ꯈꯜꯂꯦꯕ ꯃꯣꯏꯁꯤ ꯖꯥꯍꯤꯜ ꯉꯥꯛꯇꯅꯤ ꯈꯪꯗꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯎꯕꯗ ꯂꯩꯆꯤꯟ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯇꯝꯄꯥꯛꯁꯤꯡ ꯅꯛꯁꯜꯂꯛꯄ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯃꯁꯤ ꯂꯩꯆꯤꯟ ꯑꯃꯅꯤ ꯑꯩꯈꯣꯏꯗ ꯅꯣꯡ ꯄꯨꯔꯛꯂꯤꯕ ꯅꯣꯡꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯁ ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯦ ꯍꯔꯥꯎꯅ ꯅꯠꯇꯦ ꯃꯗꯨ ꯅꯈꯣꯏꯅ ꯃꯗꯨꯕꯨ ꯊꯨꯅ ꯂꯥꯛꯍꯟꯅꯤꯡꯈꯤꯕꯗꯨꯒꯤꯅꯤ ꯊꯨꯅ ꯂꯥꯛꯍꯟꯅꯤꯡꯕꯗꯣ ꯌꯥꯝ ꯂꯥꯛꯍꯜꯂꯣ ꯅꯪ ꯍꯥꯏꯕꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯥꯛꯑꯕꯅꯦ ꯅꯨꯡꯁꯤꯠ ꯑꯃ ꯍꯦꯛꯇ ꯍꯥꯏꯅꯕꯤꯗ ꯅꯠꯇꯦ ꯍꯦꯟꯅ ꯇꯕ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯛꯏ ꯅꯨꯡꯁꯤꯠ ꯑꯃ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯆꯩꯅꯥ ꯂꯩꯔꯤꯕ ꯗꯟꯗꯤ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯑꯖꯥꯕꯁꯨ ꯌꯥꯎꯔꯦ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯍꯧꯖꯤꯛ ꯃꯪꯉꯤꯁꯤꯗꯤ ꯅꯨꯡꯁꯤꯠ ꯃꯥꯡꯍꯟꯒꯗꯧꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯔꯕꯀꯤ ꯍꯨꯀꯨꯝꯗ ꯑꯗꯨꯗ ꯇꯧꯗꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯗꯣ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯔꯛꯇ ꯑꯗꯨꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯃꯈꯥꯗ ꯐꯣꯟꯅꯤ ꯍꯥꯏꯔꯦ ꯐꯥꯁꯕꯍꯨ ꯑꯗꯨꯅ ꯑꯗꯨꯗꯒꯤꯗꯤ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯗꯨ ꯃꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗꯨ ꯅꯠꯇꯅ ꯌꯨꯝꯁꯤꯡꯗꯨꯗ ꯎꯔꯦꯕ ꯑꯃꯐꯥꯎ ꯎꯗ꯭ꯔꯦ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯥꯁꯇꯤ ꯄꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡꯗ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯎ ꯂꯤꯡꯅ ꯂꯦꯞꯍꯟꯈꯤꯕ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯨꯔꯦꯁ ꯅꯈꯣꯏꯕు ꯂꯦꯞꯍꯟꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯤꯕꯤꯈꯤꯕꯅꯤ ꯃꯈꯣꯏꯗ ꯇꯥꯕꯒꯤ ꯁꯛꯇꯤ ꯎꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯋꯥꯈꯜ ꯈꯟꯊꯅꯕ ꯊꯃꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯍꯟꯈꯤꯗꯕꯅꯤ ꯃꯈꯣꯏꯒꯤ ꯇꯥꯕꯒꯤ ꯁꯛꯇꯤ ꯎꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯊꯃꯣꯏꯁꯤꯡꯗꯨꯅ ꯂꯧꯗ꯭ꯔꯦ ꯃꯃꯤꯡꯅꯁꯨ ꯃꯃꯤꯡꯁꯨ ꯌꯦꯡꯉꯒ ꯑꯁꯦꯜ ꯇꯧꯗ꯭ꯔꯦ ꯂꯧꯗꯕꯤ ꯂꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯊꯃꯣꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯌꯥꯈꯤꯗꯕꯗꯨꯅ ꯑꯜꯂꯥꯍꯒꯤ ꯈꯨꯗꯝꯁꯤꯡꯕꯨ ꯃꯈꯣꯏꯕꯨ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯈꯤꯕꯅꯤ ꯃꯈꯣꯏꯅ ꯀꯔꯦꯝꯅꯈꯤꯕꯗꯨꯅ ꯅꯪ ꯅꯝꯖꯤꯟꯅ ꯑꯗꯨꯝ ꯂꯩꯅꯤ ꯃꯥ ꯕꯤꯔꯀꯦꯠꯇꯨ ꯈꯔ ꯌꯦꯡꯉꯣ ꯋꯥꯂꯥ ꯑꯥꯈꯤꯔꯇꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗꯨꯁꯨ ꯍꯥꯏꯔꯝꯃꯤ ꯁꯣꯏ ꯀꯔꯤꯅꯣꯝ ꯀꯔꯤ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁ ꯀꯥꯅꯨ ꯌꯥꯗꯤ ꯍꯗꯨꯅ ꯑꯗꯨꯒꯤ ꯑꯥꯔꯊ ꯂꯩ ꯃꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯍꯟꯈꯤꯗꯕꯅꯤ ꯃꯈꯣꯏꯒꯤ ꯇꯥꯕꯒꯤ ꯁꯛꯇꯤ ꯎꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯊꯃꯣꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯌꯥꯈꯤꯗꯕꯗꯨꯅ ꯑꯜꯂꯥꯍꯒꯤ ꯈꯨꯗꯝꯁꯤꯡꯕꯨ ꯃꯈꯣꯏꯕꯨ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯈꯤꯕꯅꯤ ꯃꯈꯣꯏꯅ ꯀꯔꯦꯝꯅꯈꯤꯕꯗꯨꯅ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯅꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯍꯔꯁꯤꯡꯗꯨꯒꯤ ꯃꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯃꯑꯣꯡꯗ ꯁꯟꯗꯣꯛꯄꯤꯕꯅꯤ ꯑꯌꯥꯠꯁꯤꯡꯕꯨ ꯃꯈꯣꯏꯅ ꯍꯟꯖꯔꯛꯅꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯗꯕꯒꯤ ꯃꯈꯣꯏꯅ ꯑꯜꯂꯥꯍꯕꯨ ꯊꯝꯂꯒ ꯃꯉꯣꯟꯗ ꯅꯛꯁꯤꯟꯖꯅꯕꯅꯤ ꯈꯟꯗꯨꯅ ꯂꯥꯠꯆꯔꯤꯕ ꯂꯥꯏꯁꯤꯡꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯃꯈꯣꯏꯗꯨꯗꯤ ꯂꯪꯐꯩꯅꯈ꯭ꯔꯕꯅꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗꯒꯤ ꯀꯧꯔꯝꯕ ꯂꯥꯏꯅꯤ ꯇꯤꯟꯅꯦꯅ ꯐꯩꯇꯥ ꯀꯧꯔꯝꯕ ꯑꯃ ꯀꯧꯔꯝꯕ ꯃꯌꯥꯝꯗꯣ ꯃꯥꯡꯈ꯭ꯔꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯗꯕꯗꯨꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯈꯤꯕꯗꯨꯅꯤ ꯂꯤꯌꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯈꯤꯕꯗꯨ ꯅꯪꯉꯣꯟꯗ ꯖꯤꯟ ꯈꯨꯖꯣꯛ ꯑꯃ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯈꯤꯕꯗꯨ ꯅꯪꯉꯣꯟꯗ ꯖꯤꯟ ꯈꯨꯖꯣꯛ ꯑꯃ ꯃꯈꯣꯏꯅ ꯇꯥꯈꯤꯕꯗꯨ ꯀꯨꯔꯥꯟꯕꯨ
kujo Hmm. kung jin kangbu ni Oh. Makoyna takhibadu Quran bu. Makoyna maduda yawraklabada makoyna haiki. Taw tuminna. Madu loirabada makoy hankhibani makoygi misingda section wa haibasing oina. jin masjid ale do Hmm. ali jin ma pun jin wari ni jin na kangbu ma lapa rasul ke rasul anna rasuluna rasul Allah pun bisa berjalan lebih benar sebab pun dengan tu itu menjadi wari kalau aku dia makanya nabi loh itu dah anji makoi Makoy misingda section wa haibasing oina. section ini makoi tabligh wala Tabligh wala. kemudian nabi beliau oleh masih saya itu orang ada itu tahun makoi anji Hanki. tapi tahu orang anji sebenarnya ini benar dengan orang mesti saya itu kalau makoi hai makoi dah mising juga Makoyna haiki. O aikoygi mising. Taseng namang aikoyna tarakle larik amagi waron. Musa gi tungda thada birakpa. Misalnya sama tuh nabi laro dengan khamdo lae nabi yang lae setelah abni Masigi mamangda le madu su chasel hanba. Aduga lamjing anak bodoh tu anak ini lo buat tu anak buat tu sudah mahal tu nabi semua aduga lamjing acum bada amasung chapting balambida. jatuh Zata mustaqim da. lae misalnya tu O aikoygi mising. misalnya tu dah hasil isapan di sini kali musasu isasu kalian tu apa subjek kan tu apa O aikoygi mising paukhumu allagi maikaida kauriba miduda. Aduga thajaba thamu mangonda. Allah ta thajaba thamu haba. Mana kopi gani nakoida nakoina. Ada jin kambu tu Isa Islam tu ya ada dulu yang kambu orang ni misalnya tu dah hasil sana melakukan hasil lae Allah na kopi gani nakoida nakoina langjage ba na pap sing amasung kanbi gani nakoibu China le ba dandi dagi. Bawa tamu sini berhabis di sini. Habis sini nawi. Tabik tawla. Iman sesuai. Umallah ini. Kanagumana paghumpi draba Allah gi maikaida kauriba miduta. Itu indraba. Mana soihan bangam loy Allah bu prithi thakta. Lairoi magi damak Allah natana ngak sambi basing. Makoidu lairabani mayek senglaba aran bada. Kanmina wala de ma lairoi aba. Makoina udabra madodi Allah na wari shili dar tahallo nabi hai itu alhamdulillah. mana Jin kambu tahallo na ando karaga. Lakit demana makoi hai shubu. Jin ke baat ta sakram da ta bito dia. Nakoi dia alhamdulillah. Jin bau khana ga na hatta di kai hai ba. mana aikoina makoina udabra madudi Allah na asman sing amasung prithvi sambi kiba amasung makoi anidu sembada chok thaba laikide daba Allah na ngammi haibasi asibu hungal hanba Aduh mana asman jamin si charba asman jamin 18,000 alam hatta sembada chok thaba laibinate mido aduh dunabu ngamoy driver Ngamoy driver. ala ayyuhiyal mauta si ho sindu inggal hamba yang kang sulta inggal ngani jabu ta to ne kari ki sai di mau aduh miduna aduh mapudu ngamoy driver hoi tase namak Allah di pot khune waki mathakta ngambani tawningbata tawba aduga thajadaba singdubu maidugi mamangda puthorakadaba numittuda hangani makoida natra masi achumbadu समुद्र से हमारा दुनिया का है कि तो नबी तू तब हम है कि तो समुद्र से मैं लेने है कि ले सी नहीं बा मैं बनाते नहीं हो ले किसी मैं तो साथ हो गया नहीं नहीं अलग से आजा बिल हक से मनत रहना अब ऐसे मनते ना है कि तो तुम किसी में नबी दाई कि तो कैसे मनता हंगने जन्म दे तो था तो करो ले हंगने makoina haigani hoi achumbani aikoi gi rabna khangsanu lai kasam achumba oiram men haina chumben haina Allah na haibi gani adu oirabadi tanglo dandi dugi mahau nakoina yakhidabadu जुर्म की करार तो होली में
दुनियादा खंग खंग तव खिदबदो यदि सुम तोर याने खाले तव इना तव दुनिया चल दमेना अदु सी आदि सी हंगगा हंगथी सी मसाबो इकरा तहलिना चुमे इबला ai tàu sĩ insan hay tàu insan nó tàu tàu đều là chung một dàn người tàu adu nadi hari tamo di mau tak lo no ne ya tu dugi aduna khang lo Muhammad sallallahu alaihi wasallam aduna khang lo rasul singi manung dagi bapung ning chet pasing na khang khiba gum te rasul so so ho khrim nam je musa ko isa ko kai ko na sabab ko na tawrwa to matanda adu manam sabab to le mo yaad re na to kara ngam da ba taw gonu makhoi da dandi du lak padu makhoi da taw bo wa da rasul la hanin ka ta ada la ko man la nang la kani ja tu la ko de du nang thu ba pam makhoi da taw bo wa da du makhoi da taw bo wa da du makhoi na ugada ba numitu da makhoi na khan gani makhoi na leram banate nungthil amagi pung amakhak na tana tai bangda ko tam du mo kan hangira bana ada ko ko jam de palam do adu du pung ma mum tale man thingi matam ama thingi ma chela ma khak hangira masidi makhoi da paw yo hanbi bani bala de hai ai bo hai tani do pa du yo han ba di hol bala halo sini ati matam ne kana budi banghan bigani singna bagalo na haiba indaba mi singdu natana kilor ni sampro da hai bala yo hol la budi si kan bum to budu sila isla hai puno si re no me ta lei ne trasi do chapra fa hal yo la ko ila al qawad nadi fasik ko ko kom si yo ala ko ga sum mana tra ala o ga na tra mara le ni mangale sum mo sadaqallahu alazim